ngasi numidang wairam phongkhiba tongan manipuri siphongsinga masum thokhiba thawdawa thoksingdagi maroibi ipausing myamna thamjagi ahanbada kanglipaki maira news ta kilakusaraga Moreh da laingang na ahenba security force thajinduna ngaksenbagi thabak paikhat paukhre Kuki militant Houkhre Myanmar romdagi Moreh da changsilakpa Houkhre haibagi pau phangle Tenopal district ki border town Moreh da Kuki militant sina handak numit nini humni gi mamangdagi numai kapsinduna state security force ki mathakta landarakpasi sabsa na ngakthokna bagi damakta Manipur laingang na lokholakpa ngaksenbagi thaurangi manungsana ahenba security force border town Moreh da thajinba Houkhre Panbaya abadi mamang sahi English singaniga kungo homdagi December kuntra dagi horaga ngasi phawpa Moreh da Kuki militant singa khuthokna khiba thawdok singda commando personnel mapan amasum BSF personnel ahum asu apan nangkrabani nakala maramda pausi asina thajaba yaba mafamdagi phangba pawgi source amagi matunginadi border town Moreh da lairiba security force singi mathakta landana bagi damakta Kuki militant Houkhre Myanmar border lanchilaktuna Moreh border town da changsinba Houkhre hadi Paugi source asigi matunginadi matik saba khulai paiba Kuki militant Houkhre adu Indo-Myanmar border lanchilalaga ngarang numidang athingbada Moreh border town changsinana ba sem sakre hairiba Kuki militant singa sinongalamdai phawgi manungda Moreh da lairiba Buddhist temple gi maning thangba sarukta changsilaga tura section laikre ngasi nongmani asigi manungda Moreh da lairiba security force ngi matata landa sirakpa yai haire nisu pawusida makhatana su palli amaromdana Manipur da thokliba irang asi CM Biren amadi maki cabinet minister singna section ma watpadagi tholakpani case hai santa tha mapan helaglaba Manipur da thokliba irang asi mamangna Manipur gi lengak sasan pairamba singna soirambadagi ni haina Manipur gi chief minister N Birena tatana phongdoklibasi mamangi Manipur lengak ta yoramba misak amana asumna phongdorakpa asimak yamna lebak thibani nongthakta tin sitlaga imaida tai haibaduni haina Communist Party of India MG secretary Khetri Miyum Santana phongdokre wapam asingasi Manipur press kapta pangthokiba pawgi mifam amada magna phongdokhibani magna makhatana hai hauzik Manipur thokliba irang asi Manipur gi chief minister nongthomam Beren amadi maaki cabinet minister singna section ba watpadagi tholakpani irang asina maram oiduna misa miyam kaya amagi mayumai kai maithaduna tumna sakraba mayumai leizadaba miyoi lising kiana tuan relief camp singda sangjapam lauduna lairi irang asi India lenga amadi Manipur lenga pariba BJP gi double engine asina loisinge khalabadi nahalna loisinbu yarabana khi magna makhatana paumi singda phongdokhibada irang asi athuba matamna loisinna ba political party mangana New Delhi gi Ministry of Home Affairs Heritage Building Major DM sa National Stadium da leiba Amaromdana Lilong Singjau gi thawdokta leikhidraba miyoi mangagi aroiba mathau mangam ngasi pangthokre tha asigi amada Lilong Singjau da thokhiba laibak thiba thawdokta leikhidraba miyoi mangagi aroiba mathau mangam ngasi miyoi lising kya tinduna pangthokre thawdo aduga mari lainana semkhiba GAC amadi laingaka ngarang yasinaba purakibadagi leikhidraba Lilong Singjau dagi MD Sirajuddin Makak Saiyangkhai ga manga apok leikhidraba Rahijuddin MD Azad Khan Allies apikpa Say kuntraga mga apok MD Nurjaman Makak Mayum MD Hussein Makak Mayum say kun mga apok leikhidraba MD Habibur Rahman sangayum phamdagi hausingna laikai duda leiba MD Dawood Khan Phundrai Mayum sahi nipu apok leikhidraba Jalaluddin amadi Lilong Dolai Thabidagi Maulana Abdul Razak Mairai Mayum sahi kuntraga tere apok leikhidraba MD Jalaluddin Allies yai megi thawa yaudrba haksang adu ngasi miyamna Zanimski moktagi puraklaga ngasi aroiba mathau mangam pangdokhibani Lilong Singjau gi lampakta ngasi ayuk pung 10 da leikhidraba singi Zanhat Nawar funeral players solaba matung masa gi laikai gi Kabarstan singda lairol chanki Zanjat ki namaz loisilaba matungda pangthokpa pawgi mifam amada JAC gi co-convener Islam Makaksana paumising hai lamdam asida kundaminariba mitai amadi mitai pangal ani asi lining laison khetnarabasu tatna thana ba yaroidaba igi marini aikhoi masal nungsi janana amat oina hingminaraklibani kanaguma kharana social media ra thawdo osina maram oiraga mitop sangwa thingli hairaga awai khum tawnabagi thawong khara thengnaribasi yamna lebak thibani masina aikhoi masal gi marak asauba mangjabu oirakloi haningai leite Mitai amadi mitai pangal anigi marakta mitop amata yaude thawdo osina maram oiraga sentiment sokpigi miyoi khrana social media ra penaba phongdokjabani haina yamba magi saklon lauriba mitai isil inau singnasu khandokpiraga ngakpiyu
ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯃꯤꯇꯩ ꯑꯃꯗꯤ ꯃꯤꯇꯩ ꯄꯥꯡꯒꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯍꯥꯏꯅꯁꯨ ꯏꯁꯂꯥꯝ ꯃꯀꯛ ꯆꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯃꯥꯡ ꯆꯍꯤꯗ ꯂꯩꯊꯥꯎꯗ ꯅꯍꯥ 19 ꯍꯥꯠꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ NHRCꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯈ꯭ꯔꯦ꯫ ꯃꯃꯥꯡ ꯆꯍꯤ ꯏꯪ 2019ꯒꯤ ꯗꯤꯁꯦꯝꯕꯔ 4ꯗ ꯇꯦꯡꯅꯧꯄꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯊꯥꯎꯗ ꯃꯤꯇꯩ ꯅꯍꯥ 19 ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇꯝꯊꯤꯕ ꯃꯤꯍꯥꯠꯇ ꯍꯥꯠꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟꯅ ꯁꯨ ꯃꯣꯇꯣ ꯀꯦꯁ ꯑꯃ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯅ ꯍꯤꯟꯗꯨꯁꯇꯥꯟ ꯇꯥꯏꯝꯁꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯤ꯫ ꯍꯤꯟꯗꯨꯁꯇꯥꯟ ꯇꯥꯏꯝꯁꯅ ꯐꯣꯡꯈꯤꯕ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯁꯥꯊꯤꯔꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯗꯤꯁꯦꯝꯕꯔ 4ꯗ ꯂꯩꯊꯥꯎꯗ ꯃꯤꯇꯩ ꯅꯍꯥ 19 ꯅꯣꯡꯃꯗ ꯍꯥꯠꯈꯤꯕ ꯃꯤꯍꯥꯠ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯤ ꯌꯥꯝꯅ ꯍꯥꯠꯈꯤꯕ ꯃꯤꯍꯥꯠ ꯑꯣꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟꯅ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯑꯗꯨ ꯌꯥꯝꯅ ꯃꯤ ꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕꯗ ꯅꯠꯇꯅ ꯑꯀꯤ ꯇꯨꯖꯨꯡꯕꯅ ꯊꯜꯂꯕ ꯑꯃ ꯑꯣꯏꯈꯤ꯫ ꯊꯣꯛꯈ꯭ꯔꯤꯕ ꯇꯝꯊꯤꯔꯕ ꯃꯤꯍꯥꯠꯀꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯏꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯍꯣꯕ ꯂꯩꯔꯤ ꯇꯥꯛꯄꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯥꯔꯁ ꯏꯟꯐꯣꯔꯃꯦꯁꯟ ꯔꯤꯄꯣꯔꯠ FIR ꯑꯃ ꯂꯟꯈꯠꯅꯕꯁꯨ ꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯇ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯏꯕ ꯔꯤꯄꯣꯔꯠ ꯑꯣꯏꯅ ꯄꯤꯈꯠꯈꯤꯕꯗꯤ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯉꯁꯤꯗꯒꯤ HSLC ꯄ꯭ꯔꯤ ꯕꯣꯔꯗ ꯑꯦꯛꯖꯥꯝ 2024 ꯃꯍꯩꯔꯣꯏ 10,000 ꯍꯦꯟꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯦꯀꯣꯛꯅꯥꯏꯖ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯕ HSLC ꯑꯦꯛꯖꯥꯝꯒꯤ ꯍꯦꯛ ꯃꯑꯣꯡꯏꯟꯅ ꯄꯥꯡꯊꯣꯛꯄ ꯀꯃꯟ ꯀꯣꯏꯁꯟ ꯄ꯭ꯔꯤ ꯕꯣꯔꯗ ꯑꯦꯛꯖꯥꯝ 2024 ngasi January 4 horoga lakliba tang 15 phawba pangthokpa hokre hairi ngasi ahoba numita English subject ki oina Manipur gi tongan ba exam center singda mahairoi lising tara henbana saruk yaduna English na exam pangthokkiba loinana association asigi president vice president amadi assistant secretary na lusingba tongan team ahumna exam center singda koina satuna yengsin khongsat aduga mari lainana pre board exam asigi controller P Roman Singhana haikibada bosiamna lawduna pangthokliba HSLC exam gi pattern norms sapsana induna pangthokliba pre board exam asi class 10 exam thagadoriba mairoi singda hena khutloinaba laithokhanaba madi free and fair oina akiba yawdun exam thaba ngamanduna class 10 exam na mark wangna fanganduna pass percentage wangna pass torakpa maramna association asina HSLC exam 2024 dasu pass percentage wangna pass torona pangthokliba pre board exam amasuni haki magna makhatana hai lakadoriba HSLC exam mayoknagadoriba mahairoi singasi thanipan phajulaglaba lamdamasigi irangi saithing nangbatanatana covid pandemic nasu mawangi class singda saithing nangkraba ngaktani mahairoi singi academic career da kharadang oirabasu mateng pangnaba wakhalonda all Manipur recognized private school welfare association na silangduna pangthokliba examination asi tektakaidana asoi angam yawduna pangthokpa yanabegidamak exam leiba numit singda athingba thambidana mateng pangbiyu haina praja section khudimakna pausalakli exam asi pangthokpaga mari leinana Victory High School Kaksing headmaster KS Ranjan Singhana pre board exam asi pangthokpana mairoi sing lairik paningbagi sang wangbatanatana akiba yawduna HSLC exam da mai pangna saruk yabangami Manipur da lairiba government amadi private school khudimangnasu pre board exam asida ayama saruk yabiduna mairoi singbu tungi career sembada asapu thodang lawgadoriba exam asi lanthokpa ngamna bahotnamina si haikenasu pausta spalli amaromdana coming operations athakre security force na Imphal West Kangpokpi Imphal East district ki irang thokanba mafam singda search operation amasum area domination gi thabak pekhatba leptana sathari State Police Control Room dagi phangwa pawgi matung ina sathakibu operation adura Kangpokpi district ki K Songlung area da bunker ama thugai duna manganki Kadangban part 1 Kadangban part 2 Kauktruk amasum Bulkar Hills da operation sathaki Serak the National Highway Kuntraga Taret amasum National Highway anida security gi section thorang loinana gari samaka yankai amasum kungohum doida tangai fadana sangdaba yadaba polam sing pushlaki haina State Control Room dagi phangwa paw man haidi Amarumdana LMG Manipur Rims the Aruba Pibam the Laying Libi Say Tarakata Ngai Ribi Malem Thuibida Sel Teng Bankre Mekunga Taretki Ahing the cookie sing the Mayu make a tum the Maitadok Hibadigi Tawai Hingnaba Sentorapada Sokibi Say Tararom the Ngai Ribi
Sherowdagi Malem Thoibigi Ana Layengidamag Light Minded Group LMG na Tengwangre LMG gi secretary na khuyek piduna thadorakpa chirol sin hai Light Minded Group LMG Manipur lamdam sigi awana taraba ka hena awawa madi kudong thiba nanglaba miyoisingda leptana mating panglakpagi saru amoina ngasi RIMS Hospital gi surgery ward gi bed number 4 da laying sathariba Sherrow cooperative laikai gi supnatangi sahi tararom tangai ribi ningthaujo Malem Thoibi gi apokpa loyaba amadi apokpi rina gi mafamda asa tak singama di sel oina lupa lising mga kudaki oina tengbang dun imung sigi awaba saru yakhi LMG Manipur gi publicity secretary Rakesh Naurem na lusingduna satakiba ngasigi tengbang khongsat aduda group asigi member Kunjakesor mangsatabam amadi Sorendro Ningombam susyaki tengbang khongsat aduga mari lainana group asigi secretary publicity Rakesh Naurem na phongdokibada Houkhre me ahumdagi Manipur kuki singna tamthiba mongna mitei singi yum mai tumna tharakpagi makasa tharakpoina me kungatare ke hingda Sherowda leiba mitei singi yum kaya mathang mai tharakpadigi mathwai hingnaba yum manungdagi sen thorakpada mathaba ki sharukta sokpadigi aruba anaba moirakpadigi hauji RIMS Hospital gi surgery ward operation tawduna leng satharibi pikliba angang sigi ana lengi hidak leinaba sel phawbu leitana yamna wana hospital leiri haba paw ngarang tabadigi ngasi LMG gi general fund gi khudaki oina lupa lising ahumasi tengbang jabani lebak miyamna su pikliba supnatagi class 2 kaktamak karibi angang sigi leyeng basida mateng pangmina saikhi Mana makatan hai Houkhre sahi gi me ahumdigi horakhibi rang sigi manungda ka hena soklaba kudong thiba nanglaba miyoisingna lotchin ba tawbidana thengnariba awaba sing miyam amadi paliba lenga sida khangangadabani yamna thamoi sokliba amadi Malem Thoibi gi apokpi rina gi oi thangba mit asi uba ngamdana leiribani Mamagi mamit phawba leyengba ngamdana leiringai masanupi Malem Thoibi na hospital gi bed mathakta aruba anaba ma sagona tuna hingliba sida aikhoina lupa amatang oiraba sumateng pangminasi isa asigi punsi kanmina saiki LMG Manipur na khudaki oina lupa lising mga tengbang lakpada Malem Thoibi gi apokpi rina na mamita iraski laduna phungdorakibadi ai mit nam uba ngamdana leiribani me kunga teret ki ahingda yumai tharakpadagi ahingda thawai hingna besen thorakibani sen thorakpa duda isanupi Malem Thoibi gi purakpa yaisin kiba ama yawbadagi mahaki puk manungda asiba sanglamadagi RIMS Hospital da Houkhre sahi gi December 2 da admission tawduna leyeng satharakibani hospital sigi anakpada sagai natei khangna chanaba mata leitabana hospital gi ayenba saksari hidak leinabagi sel phaw leitabana awaba kya mayumnari pharmacy gi sel kharasu puthokpa ngamdaduna leiri asuk yamna waraba mikobasida LMG na mateng pangbirakpagi damak thagasari lebak miyamna su isigi isagi punsi kanabagi dama angama mateng pangbiyu haiki ningsing bayai Malem Thoibi Sherowda leiba Singtam English School da class 2 dang karipi maironi me kunga tarit ke ahing amadi kunga nipan si sugunu kendra gi MLA Ranjit ki yumda leiramlaba matungna me kunga mapandagi Kha Manipur Kaksing da hangliba relief camp da sangjapam lawduna leirakhibani Malem Thoibi gi anabasi matam sana leyeng sathaudabana ngasigi phibum si yausinkibani Malem Thoibi mahaki lairik tamina khibi masung mamanabi sing una ningbagi apamba lehori maina tumna thadokrabi mahaki yumda satningbagi ikhoulang masu lehori nimit thagum yengjariba naitom poksabi masanupi Malem Thoibi gi damak apokpi anina miyamgi minung simating nihori Atopa pawamadana athauba lamyan megi aroiba mathau mangam pangthokre handak kuki militant singna bom kapsindun attack sa tharakpada leikidraba Imphal East ki andro kendra gi manung sanba tomukhongdagi singkham lamyan megi thawai yaudraba haksang Jenims Hospital gi lawduna aroiba mathau mangam pangthokre athauba lamyan ba Allies tombagi thawai yaudraba haksang adu masing yamlaba miyamna ahan poina makna khulnga pagi thabak toramba Imphal East ki sabung khokta puraktuna mafam madura miyamna Laikhidrabagi mafamda hai laikatuna mapung phaba ikaikumna botki masigi matungna athauba sigi pokna phamlamdam tumukhong moirang porel puduna aroiba mathau mangam pangthokre athauba sigi thawai yaudraba haksang ngasi masing yamlaba lamlong sawombung lamlai nongada sabungkhok singnungkok nongrei oksu moirang porel amasum tumukhong phawduna lakpagi lambida miyamna athauba sigi mafamda mapung phaba ikaikumna botki Makasa tarakpena kangla pawdagi topa pawm affidavit pisinbigi matam January 13 sangtokre Manipur mitay amasung kuki community ani ki marakta mamang sahi me ahumdagi tholakhiba kangloki irang asi thijinanaba Central Lenga ke Minister of Home Affairs na
लिंखत्खिबा मेंबर अहुमगी कमीशन ऑफ इंक्वायरी मणिपुर वायोलेंस 2023 दा लनाई मियोई सिंग एसोसिएशन अमदी अतई मियोई क्याना मखोई मखोई थोखिबा इरांगा मरी लेना कंप्लेन अमदी एफिडेविट पिसिनबगी मतम सलिबा सही सिगी जनवरी 19 फावबो सांगदोकले हाइना कमीशन सिगी सेक्रेटरी नंगसी पब्लिक नोटिस अमा थोखरे मिनिस्ट्री ऑफ होम अफेयर्स ना थोखिबा कमीशन ऑफ इंक्वायरी की चेयरमैन गुवाहाटी हाई कोर्ट की चीफ जस्टिस अजय लांबा मेंबर सिंगना हिमासुर शेखर दास हानगी IAS अमसुंग अलोका प्रभाकर रिटायर्ड IPS नि कमीशन की इंक्वायरी की मतम नोटिस थोखिबा नुमित निफुगो मंगानी की मनुंग इंक्वायरी की रिपोर्ट मिनिस्ट्री ऑफ होम अफेयर्स ता पिसिनगनी हाइना ngasi थोखिबा नोटिस असिना हाइदि अतोपा पावमना मणिपुर की इरांग सि अथुबदा लोइसिंदुना शांति लेबा लमदम अमा ओहेलसी जोन रोंगमै ngasi Jiribam district की Kalingar part 2 दा लेबा साल जीसस कैथोलिक चर्च His Grace Most Reverend Dominic Lumon DD Archbishop Emeritus Imphalna Ribbon Kaktuna Church Hangdokhibaga loinana Deacon Gangmai Samuel Austin gi li ordinance thauram su pangthokre Sal Jesus Catholic Church Innovation Program amadi Deacon Gangmai Samuel Augustine gi priestly ordination ki program asiga mari lendana Adam Zone Rongmai local Catetis of Sal Jesus Catholic Church na asum hai ngasi Sal Jesus Catholic Church sangaba numit asiga loinana aikoi gi church ki member Deacon Gangmai Samuels Augustine gi priestly ordination ki program ani si puna aikoina pangthok sabani thauram asida His Grace Most Reverend Dominic Lumon DD Archbishop Emeritus Imphalna laktuna afaba yefa pauzal pikhi loinana haujuk manipur thoklibi irang si athuba matamda tangdu leitaba puraknaba mapu magi maphamda thaunimina si haina makna phongdokhi ado haujuk ni tendak na mem thamjaram ge duga mem paus matang salu sinjarage mem pura no update namina si